Matamgi Manipuri Wari channel asubu tabiriba kwai pumnamakpu taramna opoga loinana ikoknona khurumjari ngasi muktaminarasi Nungshiba-dagi Nungshibida kunsuba tangkak. Numit humni marini haujankre Sunday numitni clasu leite haiduna thoi nganna hagoladuna hotel tamna laknaba tawrami tanja chana Jeff changlai Jeff na bye thoi na hau kai leragi bye handakti yamna chinba male bye na aiba chindeda nangonda kaino matamge tawbane tammo kai wano aido nupi koina tawre thoi ngaklapna Jeff ta yengi aduga nokthora ha haima yam faiye hanai duro natraga anobuduro as hanagi dunida nupi thidana legesu mama pabong hoina yaroi aduna aibu nungsibiba ama leiringa sida ko horagena nangbu nungsibadune maru oridi koiro pakhang chiphardubu ado ai thengeba kona nungaiba phongdok minarase ai thoklage ko kaidanu thanengi manaktra mane mana ngarang ngantana lao na haire thoklage ko tho thoi chenchat tawduna chatkhre Jeff ti thoibu yengduna nungaitana lehori thoi nangnadi khangde ko aina kari pamino haise aina nupi koirani hairaga nangnadi nungaitabasu phauti aigi laibakini khaladra somdana thoi hotel gi room du yorokpaga sorsu thabet holi thanena kainu si phau lakpasibu wabro chelakpagini ne tapna lakpadi kadawba ho thuna yoningba adugine thanin momo noktuna aise babat uningakpa as yahare tanin deso kaigino ai koridubo sida lao rice cooker induction amadi atai chakhungi thongba thakpada sijananaba polamsingni leiribadu thoi ngehak ngakchana na yengduna lei thoina kaino sibo khangdrona chak thongnabani se chak thongnabani habide aisu khangi adudi thongodana haitro bye loinamak se leiruiro hoi leirine ado induction sidi kaka ma lei sida mana thongnaro haidana pirakpane sum leiraga chabada sele yamna changidana si leiragadi mamagi chadu lolasu thoi thaninda nungaitana yenglai thaninna kedorage amu yenglerade mamana uti janinge hai adu thongsena mapot ngasai loine leirabani nang thongo hairoidro hai kaigi haitane ada leirasu mamana loina mak takpi ado hayo kedorage nangna sizinariba sel singse kadai degino thanil thoida momon nokna yengladuna khumlai huraliba as hairo asengbagi kadai degino pabungna aigine haidana account da sel kharaga hapiye madugi sel tune adu loreda loina ayamba natabanina thoi wa makha taraktre thong thaknaba pochei leiri singdugi manakta changsinduna sem saba hokre thanin su manakta changsinduna sem sabado yoksili uti thongni na tawribudusu maru oiba poti amata haptre thoina bye uti se machan watle uti mandre aina loina suna leraklabanida kari mu walino khangde amadi wale masakse uti mandreba thanina khabaido thangkalaga khara tangi sidi chamchamme thoi phone do lokthok tuna mama purnima da call tawi
ꯄꯨꯔꯅꯤꯃꯥꯅ ꯊꯣꯏ ꯃꯃꯥ ꯎꯇꯤ ꯊꯣꯡꯕꯒꯤ ꯃꯆꯜꯁꯤꯡꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯄꯨꯔꯅꯤꯃꯥ ꯉꯛꯅ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯍꯣꯁꯇꯦꯜꯗꯨꯗ ꯎꯇꯤ ꯊꯣꯡꯒꯦ ꯍꯥꯏꯔꯤꯔꯣ? ꯑꯗꯨꯏ ꯅꯠꯇꯦꯕ ꯃꯔꯨ ꯑꯣꯏꯕ ꯃꯆꯜꯇꯪ ꯍꯥꯏꯔꯛꯑꯣ ꯑꯍꯦꯟꯕ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯀꯥꯎꯔꯦꯕ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯉꯛꯂꯦ ꯉꯥꯡꯂꯁꯨ ꯉꯥꯡꯅ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯍꯋꯥꯏꯅꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅꯦ ꯎꯁꯣꯏ ꯎꯇꯤꯒꯤꯅ ꯎꯁꯣꯏ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯁꯣꯗꯥ꯫ ꯌꯥꯔꯦ ꯌꯥꯔꯦ ꯃꯃꯥ ꯊꯝꯃꯒꯦ ꯁꯣꯗꯥ ꯀꯥꯎꯕ ꯑꯩ꯫ ꯍꯥꯏ ꯕꯦꯝꯃ ꯉꯥꯏꯈꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯃꯃꯥ ꯊꯥꯅꯤꯟꯒꯤ ꯃꯃꯥꯅ ꯎꯇꯤ ꯆꯥꯅꯤꯡꯉꯦꯅ ꯊꯣꯡꯉꯤꯕ꯫ ꯑꯦ ꯁꯤꯗꯅ ꯅꯣꯡꯃꯇꯁꯨ ꯊꯣꯡꯗ꯭ꯔꯒ? ꯑꯁ ꯊꯣꯡꯗ꯭ꯔꯁꯨ ꯑꯩ ꯍꯩꯌꯦ ꯃꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯏ꯫ ꯊꯥꯅꯤꯟꯅ ꯅꯨꯄꯤ ꯀ ꯇꯟꯖꯥꯎ꯫ ꯍꯣ ꯇꯟꯖꯗꯕꯗꯣ ꯅꯪꯒꯤ ꯃꯆꯜꯁꯤꯡꯁꯦ ꯁꯣꯗꯥꯕꯥꯏꯒꯞ ꯋꯥꯠꯂꯦ ꯂꯩꯔꯨꯆꯣ ꯆꯠꯂꯣ ꯃꯩ ꯂꯩꯊꯔꯒ ꯑꯩ ꯉꯥꯏꯔꯝꯒꯦꯕ꯫ ꯑꯦ ꯌꯥꯎꯔꯛꯇ꯭ꯔꯣ ꯑꯗꯣ? ꯌꯥꯎꯈꯤꯕꯅꯤꯍꯦ꯫ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯣꯠꯇꯨꯅ ꯊꯤ ꯃꯌꯥꯝꯗꯨꯅ ꯅꯟꯗꯨꯅ ꯃꯈꯥꯗ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯊꯣꯏꯗ ꯄꯤꯔꯛꯏ꯫ ꯊꯥꯅꯤꯟꯅ ꯅꯪꯗꯤ ꯍꯩ ꯍꯥꯏꯔꯒ ꯁꯣꯗꯥꯕꯥꯏꯒꯞꯀ ꯑꯝꯇ ꯍꯥꯞꯇ꯭ꯔꯕ? ꯑꯁ ꯀꯥꯎꯔꯤꯕ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯨꯄꯤ ꯑꯣꯏꯗꯕꯩꯅꯦ ꯑꯗꯨꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯑꯍꯨꯝꯗꯨ ꯆꯠꯃꯤꯟꯅꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯀꯥꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯑꯅꯤꯗꯨ ꯊꯣꯛꯂꯛꯂꯦ꯫ ꯃꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯍꯦꯛ ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯊꯥꯅꯤꯟꯅ ꯅꯪꯁꯨ ꯁꯤꯗ ꯑꯩꯒ ꯁꯨꯝ ꯂꯣꯏꯅꯕꯗꯒꯤ ꯂꯥꯏꯔꯤꯛꯇꯨ ꯁꯣꯏꯔꯛꯂꯅꯤ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯄꯥꯎꯀꯣ꯫ ꯄꯥꯏꯕ ꯀꯩꯁꯨ ꯁꯣꯏꯔꯣꯏꯃꯤ꯫ ꯐꯔꯦꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯉꯟꯅ ꯆꯪꯉꯣ ꯍꯣꯁꯇꯦꯜꯗ꯫ ꯑꯁ ꯌꯥꯝ ꯉꯜꯂꯤꯌꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ꯫ ꯇꯣ ꯑꯗꯨꯗꯅꯦ ꯑꯩꯒ ꯅꯛꯅꯕꯅ ꯃꯥꯡꯍꯜꯂꯛꯇꯣꯔꯦ ꯍꯥꯏꯁꯦ꯫ ꯑꯣ ꯌꯥꯝ ꯆꯪꯍꯟꯅꯤꯡꯂꯕꯣ? ꯉꯥꯏꯈꯣ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ꯫ ꯂꯝꯕꯤꯒꯤ ꯋꯥꯡꯃꯗ ꯁꯦꯝ ꯀꯣꯝꯂꯥ ꯌꯣꯟꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯈꯨꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯥꯅꯤꯟ ꯊꯣꯏꯕꯨ ꯊꯅꯝꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯇꯥꯡ ꯆꯥꯕ ꯇꯟꯖꯥ ꯂꯨꯝꯗꯨꯅ ꯏꯟꯅꯔꯛꯂꯤꯕ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥꯗꯨꯅ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯝꯕꯤꯗꯨꯁꯨ ꯑꯆꯧꯕ ꯑꯣꯏꯕꯅ ꯅꯥꯛ ꯌꯦꯠꯇꯨ ꯒꯥꯔꯤꯅ ꯄꯤꯛ ꯊꯜꯂꯤ꯫ ꯊꯣꯏꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯀꯤꯔꯗꯨꯅ ꯆꯦꯟꯆꯠ ꯆꯠꯂꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯁꯨꯝ ꯇꯥꯟꯅꯔꯛꯈꯤ꯫ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯨꯗ ꯊꯣꯏ ꯂꯣꯠꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯆꯤꯟꯕ ꯀꯥꯔꯛ ꯑꯃꯗ ꯍꯥꯏꯔꯞ ꯂꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯅꯨꯄꯥꯗꯨꯅ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯉꯤ꯫ ꯆꯍꯤꯁꯨ ꯃꯤꯌꯥꯏ ꯑꯣꯏꯒꯅꯤ꯫ ꯃꯃꯤꯠ ꯅꯥꯀꯟꯗꯁꯨ ꯇꯝꯊꯤꯕ ꯗꯥꯛꯐꯝ ꯑꯃ ꯂꯩ꯫ ꯃꯥꯛꯁ ꯎꯞꯄꯅ ꯃꯁꯛꯇꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯪ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯊꯣꯏꯗꯤ ꯅꯨꯄꯥꯗꯨꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯆꯤꯟꯈ꯭ꯔꯕ ꯃꯅꯨꯡꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯨꯠꯇꯨꯁꯨ ꯑꯅꯥꯕ ꯐꯥꯎꯔꯛꯂꯦ ꯀꯥꯆꯤꯟꯗꯨꯗ ꯆꯪꯕꯒꯤ꯫ ꯊꯣꯏꯅ ꯅꯪ ꯀꯅꯥꯅꯣ? ꯅꯨꯄꯥꯗꯨꯅ ꯑꯩ ꯀꯅꯥꯅꯣ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯇꯨꯡꯗꯒꯤ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯏ꯫ ꯊꯣꯏꯗꯤ ꯃꯗꯨ ꯎꯕꯗ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯡꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯊꯥꯡ ꯑꯁꯤꯅ ꯂꯦꯟꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯨ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏ ꯀꯤꯅ ꯑꯆꯤꯟꯕ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯅꯕ ꯇꯧꯕꯗ ꯍꯦꯟꯗꯣꯛꯅ ꯂꯩꯔꯝꯂꯤꯕ ꯇꯔꯥ ꯑꯃꯗ ꯄꯥꯝꯕꯣꯝꯗꯨ ꯈꯦꯠꯄꯗꯒꯤ ꯏ ꯊꯣꯛꯂꯛꯈꯤ꯫ ꯅꯥꯃꯟꯈꯤꯕꯅ ꯊꯣꯏ ꯑꯇꯣꯞꯄ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯊꯥꯅꯤꯟꯅ ꯂꯝꯕꯤꯗꯨ ꯂꯥꯟꯊꯣꯔꯛꯄꯗ ꯊꯣꯏ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯁꯨꯝ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯗꯨꯀꯥꯟ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯒꯤ ꯃꯥꯛꯁ ꯎꯞꯄ ꯅꯨꯄꯥ ꯑꯃꯅ ꯊꯣꯛꯈꯤꯕꯗꯨ ꯊꯦꯡꯅꯩ꯫ ꯅꯨꯄꯥꯗꯨ ꯊꯥꯅꯤꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯥꯅꯤꯟꯁꯨ ꯅꯨꯄꯥꯗꯨ ꯎꯈ꯭ꯔꯒꯨꯝ ꯈꯜꯂꯤ꯫ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯗꯨꯀꯥꯟꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯄꯗ ꯊꯣꯏꯅ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫
Thoigi ꯂꯩꯔꯝꯂꯤꯕ ꯐꯤꯚꯝꯗꯨ ꯎꯕꯗ ꯊꯥꯅꯤꯜꯗꯤ ꯉꯛꯄ ꯄꯥꯈꯠꯄ ꯄꯨꯂꯞ ꯄꯨꯟꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ ꯊꯣꯏ ꯀꯩꯗꯧꯔꯒꯦ? ꯈꯨꯠꯁꯤꯗꯤ ꯏ ꯂꯣꯏ ꯊꯣꯛꯂꯦ, ꯀꯩꯗꯧꯕꯗꯣ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯁꯤꯗꯗꯤ ꯀꯩꯗꯧꯔꯝꯂꯤꯕ ꯅꯪꯗꯤ? ꯌꯦꯡꯒꯦ ꯅꯈꯨꯠꯇꯣ꯫ ꯊꯣꯏꯗꯤ ꯊꯥꯅꯤꯜꯕꯨ ꯎꯕꯗ ꯑꯅꯥꯕꯒꯤ ꯆꯩꯅꯥꯀꯣꯜꯗꯨꯅꯦ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯇꯨꯅꯦ ꯄꯨꯟꯁꯤꯜꯂꯒ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯅ ꯀꯞꯂꯛꯏ꯫ ꯊꯥꯅꯤꯜꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ? ꯊꯣꯏ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨ ꯈꯛ ꯍꯥꯏꯔꯛꯏ꯫ ꯊꯥꯅꯤꯜꯁꯨ ꯊꯣꯏꯕꯨ ꯍꯥꯏꯔꯞ ꯁꯝꯂꯒ ꯍꯣꯁꯇꯦꯜ ꯇꯝꯅ ꯄꯣꯔꯛꯏ꯫ ꯖꯦꯞꯁꯨ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯔꯝꯕꯗꯨꯗ ꯑꯅꯤꯗꯨꯅ ꯆꯪꯂꯛꯄꯗꯣ ꯎꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ꯫ ꯚꯥꯏ ꯊꯣꯏ ꯀꯩꯗꯧꯔꯒꯦ? ꯊꯥꯅꯤꯜꯅ ꯚꯥꯏ ꯃꯅꯨꯡꯗ ꯑꯝꯇ ꯄꯨꯁꯤꯜꯂꯝꯃꯣ, ꯑꯩ ꯃꯦꯗꯤꯀꯦꯜ ꯕꯣꯛꯁꯇꯣ ꯑꯝꯇ ꯂꯧꯔꯨꯒꯦ꯫ ꯖꯦꯐꯅ ꯍꯣꯏ꯫ ꯖꯦꯐꯅ ꯊꯣꯏꯕꯨ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯖꯦꯐꯅ ꯏ ꯉꯥꯛꯇ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯂꯤꯠꯂꯤꯕ ꯈꯨꯗꯥꯡ ꯌꯥꯎꯕ ꯐꯤꯒꯔ ꯁꯥꯠꯇꯨꯒꯤ ꯃꯊꯛꯇꯨ ꯐꯥꯎꯕ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯊꯣꯏꯅ ꯈꯦꯠꯈꯤꯕꯅꯦ꯫ ꯊꯥꯅꯤꯜꯁꯨ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯨ ꯄꯨꯗꯨꯅ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯏ ꯐꯨꯔꯤꯠ ꯑꯁꯥꯡꯕꯁꯦ ꯂꯧꯊꯣꯛꯁꯦ꯫ ꯊꯣꯏ ꯃꯃꯤꯠꯇꯣ ꯇꯊꯛ ꯊꯥꯅꯤꯜꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯅꯤꯜꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯖꯦꯐꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯅꯀꯣꯛꯇꯣ ꯆꯥꯛꯂꯛꯑꯅꯨ꯫ ꯊꯥꯅꯤꯜꯅ ꯀꯥꯎꯕꯅꯦꯍꯦ, ꯆꯪꯉꯣ ꯋꯥꯁꯔꯨꯝꯗ꯫ ꯊꯣꯏ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯏꯗꯨꯁꯨ ꯌꯥꯝꯅ ꯊꯣꯛꯄꯗꯨꯗ ꯃꯥ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯄ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯊꯥꯅꯤꯜꯅ ꯀꯩꯗꯧꯔꯒꯦ? ꯖꯦꯐꯇꯤ ꯑꯅꯤꯗꯨꯗ ꯑꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯑꯩ ꯊꯣꯛꯂꯒꯦ, ꯂꯣꯏꯔꯒ ꯆꯪꯉꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯦꯐ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯥꯅ ꯊꯣꯛꯈꯤꯕꯗ ꯊꯣꯡꯗꯨꯁꯨ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯖꯦꯐ ꯊꯣꯡꯖꯤꯟ ꯃꯄꯥꯟꯒꯤ ꯋꯥꯜꯗꯨꯗ ꯉꯥꯊꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯃꯅꯨꯡꯗꯅ ꯊꯥꯅꯤꯜꯗꯤ ꯊꯣꯏꯗ ꯃꯥꯒꯤ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯎ ꯍꯥꯏꯁꯤ ꯀꯗꯥꯏ, ꯂꯧꯊꯣꯛꯀꯦ ꯍꯥꯏꯁꯤ ꯀꯗꯥꯏ ꯂꯠ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯊꯣꯏꯗꯤ ꯀꯞꯇꯧꯔꯦ꯫ ꯑꯁꯣꯛꯄ ꯃꯐꯝꯗꯨ ꯆꯤꯛꯄꯗꯨꯗ ꯊꯣꯏꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯂꯩꯕꯗꯨꯗ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯏ, ꯑꯩ ꯌꯦꯡꯒꯦꯁꯦ꯫ ꯂꯤꯠꯂꯤꯕ ꯐꯤꯒꯔ ꯁꯥꯠꯇꯨ ꯇꯞꯅ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨ ꯊꯦꯡꯗꯅꯕ ꯇꯧꯔꯒ ꯂꯧꯊꯣꯛꯂꯦ꯫ ꯂꯩꯔꯤꯕ ꯐꯤꯚꯝꯗꯨ ꯊꯣꯏ ꯊꯥꯅꯤꯜꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯤ ꯄꯣꯛꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯇꯥꯡꯅꯅꯤ꯫ ꯉꯥꯏꯍꯥꯛ ꯏꯀꯥꯏꯔꯝꯂꯕꯁꯨ ꯊꯣꯏ ꯄꯥꯝꯕꯣꯝꯗꯨꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯒꯤ ꯁꯨꯒꯠꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ ꯏꯁꯦ ꯇꯞꯅ ꯇꯩꯊꯣꯛꯀꯦꯀꯣ? ꯍꯣꯏ꯫ ꯊꯥꯅꯤꯜꯅ ꯂꯧꯁꯤꯡꯗꯨ ꯂꯧꯔꯒ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨ ꯇꯧꯔꯒ ꯏꯗꯨ ꯇꯞꯅ ꯇꯩꯊꯣꯛꯏ꯫ ꯊꯥꯅꯤꯜꯅ ꯃꯅꯨꯡ ꯌꯧꯅ ꯂꯨꯁꯤꯟꯅ ꯈꯦꯠꯄꯗꯤ ꯅꯠꯇꯦ, ꯀꯃꯥꯏꯅ ꯈꯦꯠꯂꯤꯅꯣ ꯁꯤꯕꯣ? ꯋꯥꯜꯗ ꯇꯔꯥ ꯍꯦꯟꯇꯣꯛꯂꯒ ꯂꯩꯔꯝꯃꯦ, ꯑꯗꯨꯒ ꯁꯤꯗꯤ ꯇꯔꯥ ꯈꯛꯅꯁꯨ ꯅꯠꯇꯦ, ꯆꯦꯛꯅꯁꯨ ꯈꯦꯠꯂꯦ꯫ ꯍꯣꯏ꯫ ꯊꯥꯅꯤꯜꯅ ꯑꯁꯣꯛꯄꯗꯨ ꯐꯖꯅ ꯍꯤꯗꯥꯛ ꯍꯥꯞꯇꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯩꯅꯥ ꯍꯟꯊꯅꯕ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯍꯥꯞꯂꯒ ꯕꯦꯟꯗꯦꯖ ꯇꯧꯁꯤꯜꯂꯤ꯫ ꯊꯥꯅꯤꯜꯅ ꯐꯔꯅꯤ ꯁꯤꯗꯩꯗꯤ, ꯑꯗꯣ ꯁꯦꯡꯅ ꯈꯨꯝꯃꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯄꯨꯝꯅꯃꯛ ꯊꯥꯅꯤꯜꯗ ꯊꯣꯏꯅ ꯇꯝꯃꯤ꯫ ꯊꯥꯅꯤꯜꯗꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯁꯥꯎꯕꯅ ꯃꯃꯤꯠꯇꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯂꯦ꯫ ꯊꯣꯏꯗꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯅꯤꯜꯅ ꯑꯩꯅ ꯅꯪꯕꯨ ꯑꯋꯥꯕꯁꯤꯗ ꯂꯪꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯊꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ, ꯑꯩ ꯀꯔꯤꯁꯨ ꯅꯥꯗꯦꯕ, ꯐꯔꯦꯕ꯫ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯊꯣꯏ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪꯒ ꯀꯥꯏꯅꯕꯗꯤ ꯑꯩ ꯉꯝꯂꯣꯏ, ꯃꯗꯨꯃꯛꯅ ꯐꯤꯔꯦꯞꯁꯦ ꯂꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯆꯩꯅꯥꯅ ꯅꯉꯣꯟꯗ ꯑꯣꯏꯅ ꯐꯪꯒꯗꯧꯔꯦ꯫ ꯚꯥꯏ ꯑꯩ ꯀꯩꯁꯨ ꯅꯥꯗ꯭ꯔꯦꯕ, ꯌꯦꯡꯉꯨꯅꯦ ꯑꯩ ꯐꯔꯦꯕ, ꯑꯗꯣ ꯅꯨꯄꯥꯗꯣ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ? ꯑꯩꯅ ꯆꯤꯡꯅꯔꯤꯁꯦ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯐꯨꯔꯤꯠꯁꯦ ꯍꯥꯟꯅ ꯂꯤꯠꯁꯤꯜꯂꯣ꯫ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯊꯣꯏꯒꯤ ꯐꯨꯔꯤꯠꯁꯤꯡꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯏ꯫ ꯊꯣꯏꯁꯨ ꯐꯨꯔꯤꯠꯇꯨ ꯇꯞꯅ ꯂꯤꯠꯁꯤꯟꯕ ꯍꯧꯕꯒ ꯀꯥꯒꯤ ꯊꯣꯡꯗꯣ ꯈꯪꯍꯥꯡ ꯍꯥꯡꯇꯣꯔꯛꯏ꯫ ꯑꯅꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯐꯝꯗꯨ ꯊꯣꯡꯗꯨꯗ ꯇꯝꯂꯛꯏ꯫ ꯊꯣꯏ ꯐꯨꯔꯤꯠꯇꯨ ꯊꯨꯅ ꯂꯤꯠꯁꯤꯜꯂꯤ꯫
Wendy room manungduda hoini maini haidaba makai prap changsilaklaga leptuna aniduda ngakna yenglai. Leimaida leiriba taptuda yauriba angangma machuhi ising amadi lasingduda amuk yengi. Thaninna nang pelaba natro. Wendy Thaningi wahaiduda ngakna yenglai. Thaninna nangna maram oiraga ngasi thoibu chaina phangal madugi papti nangna soidina pugani. Aidi karigi pap nangbu nusirubagi pap. Ngasi di asingba achumba disu khangle lotpa ngamlara. Nangna madu khanglaga engonda kari mangjage nangi apamba to. Thoigi masada chaina hek phanghanba mikuptuda aina nangbu lemna thagani habadi namangda fawkhalunu. Aibu adu pangduba nupi oina ubra nangse aiga luhongdoroba nupane nangi nungsijabi mahapu aina karigi mahanna basingani. Thanin changsinduna Wendy da kupangna thadugi tawi thoina changsinduna Thanin bu khami. Bai adumaina tongno. Thaninna nachindadi adumaina hairaga karigino thoida soknaba sillidi ha. Wendy thoida ngakna yenglai. Wendy na kare aina. Thaninna nang amuk anna mafam sida lakano maduna nangi phaba oigani natrabadi nangbu aina kayada thajana loina khiba aduga nangde. Thanin aita sengna nangi wa tabinaba kanasu leite mafam sida chatkhur chalo. Phare ai chatlagi adubu nang wakal munda khallo. Thanin aina mibu manganbadi kaidaunungda siloye. Aidi nangbu nushiba khaktane lamhenbi thamoi sigi ningaida matung injaruba khaktane aina thoibu manganabadi khakchiloi. Yare nachinduda kohi tairaga afaba saduna nganglakana aina tadoksu leite matungdadi mafam sida laktabana nangi afaba oigane. Wendy kaptuna kadudagi thokre. Jeffna changlake tawbaga Wendyna kappaga thokhibaduda ngakna yengduna lehawi manungda changlaktuna aniduda amu hanglai. Jeffna konana hujikidubo anidu karimta khumde. Jeffna haima oina harise tadro. Thanindi sungkhaluraga masadu manam sum saunungba helai. Tawphom khangdraduna walduda makhutto kinna thinjilli. Thoi pakhatna Thaningi nakta changsinduna khami Jeff su changsilai. Thoina kainu bai nangna tawrisibo ngaurubro nangbo. Thaninna asok phattaba mi. Jeffna se amta tapthawo. Thanin thoidu onsilaktuna harai. Urabra mayamse akhoi ani da yelakadaw misha masing sum helakani. Mama sina wakhal taramlabadi kaya da nungaigani. Thoina pharise amta tapthaw haiba. Jeffna noi warise ai kok ngaureda. Asomda Ibemalgi yumdani nganba lakliba nupaduda mamittu muna yengi. Nupadudi karisu thoksadana tumina phamduna lei. Nganba imungda changkhiba yabani adubu changlamde. Ibemal su thoklai phamlamliba nupa amadi nganbada harap yengi. Ibemalna ibungo nang laabra. Nupaduna ine thabaktu pangthoklamlabani. Lao ai thindoke. Nupadu Ibemalga loinana thokre nganbadi mangolduda leplaga aniduda yenglaga lei. Ibemal makhol khara pikthaduna harai. Ai bubon kari mata urai ha. Anido yam naksine. Nupadu leitingaida amoduda hairambani. Hopta asigi manungda mafam chat thadoktuna chatnaba haidana yamna kina lehubane. Pare asida mai paklagana pakle natragana themduna amuk yengba tabani ne ha.
ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ꯫ ꯕꯨꯕꯣꯟ ꯃꯥꯛꯁꯇꯣ ꯎꯞꯁꯤꯜꯂꯒ ꯒꯦꯠꯀꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯏꯕꯦꯝꯃꯜꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯉꯥꯟꯕꯗ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨ ꯍꯣꯡꯗꯅ ꯑꯗꯨꯃꯛ ꯂꯦꯞꯂꯤ꯫ ꯏꯕꯦꯝꯃꯜ ꯉꯥꯟꯕꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯉꯥꯟꯕꯅ ꯕꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ? ꯑꯥꯗꯒꯤꯅꯤ, ꯅꯪꯅ ꯈꯪꯂꯔꯣꯏ꯫ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯏꯕꯦꯝꯃꯜ ꯃꯁꯨ ꯅꯨꯄꯥꯗ ꯀꯨꯞꯊꯅ ꯈꯨꯝꯂꯝꯗꯅ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯃꯕꯣꯛꯅ ꯆꯪꯈꯤꯕꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏ ꯃꯥꯒꯤ ꯃꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ? ꯋꯦꯟꯗꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕꯁꯨ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯊꯨꯖꯟꯕꯤꯌꯨ ꯍꯥꯏꯔꯨꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯆꯥꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯂꯩꯕꯗꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯍꯪꯂꯨꯔꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯦꯟꯗꯤꯅ ꯑꯁꯦꯡꯕꯁꯤ ꯃꯄꯥꯗ ꯍꯥꯏꯔꯕꯗꯤ ꯊꯥꯅꯤꯜ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯗꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯑꯣꯡ ꯑꯋꯣꯟ ꯇꯝꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯂꯔꯤ꯫ ꯋꯦꯟꯗꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯇꯝꯕꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯑꯄꯥꯝ ꯄꯥꯝꯗ ꯂꯦꯞꯆꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯎꯪꯗꯨꯅ ꯂꯩꯕꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯗꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯀꯣꯏꯂꯥꯡ ꯂꯥꯡꯂꯤ꯫ ꯑꯗꯨꯒ ꯊꯥꯅꯤꯟꯅ ꯂꯩꯍꯧꯔꯤꯕ ꯐꯤꯚꯝꯗꯨꯒ ꯋꯦꯟꯗꯤꯗꯤ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯃꯁꯥꯗꯣ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯖꯗ꯭ꯔꯦ꯫ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯛꯄ ꯈꯟꯕꯗ ꯋꯥꯈꯜꯗꯣ ꯆꯃꯝꯅꯔꯦ꯫ ꯅꯨꯃꯤꯠ 4-5ꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯥꯅꯤꯟꯗ ꯏꯕꯦꯝꯃꯜꯅ ꯊꯦꯝꯗꯨꯅ ꯑꯃꯗꯤ ꯆꯩꯗꯨꯅ ꯍꯥꯏꯔꯕꯁꯨ ꯊꯥꯅꯤꯟꯅ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯣꯏ ꯃꯥ ꯎꯅꯕ ꯃꯤ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯒꯦꯠ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅ "ꯀꯅꯥ?" ꯅꯨꯄꯥꯗꯨꯅ "ꯏꯅꯦꯅ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯕ." ꯊꯣꯏ ꯉꯛꯂꯞꯅ "ꯏꯅꯦ ꯍꯥꯏꯗꯤ?" "ꯑꯥꯗ ꯂꯩꯔꯤꯁꯤꯅꯦ, ꯂꯥꯛꯄꯤꯔꯣ." ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯗ ꯂꯩꯔꯤꯕ ꯀꯣꯐꯤ ꯀꯦꯞꯇꯨꯗ ꯏꯕꯦꯝꯃꯜ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯟꯁꯨ ꯂꯩꯇꯕ ꯃꯇꯥꯡꯅꯤ꯫ ꯊꯣꯏꯗꯤ ꯆꯠꯁꯤ ꯀꯗꯥꯏ, ꯆꯠꯂꯒꯨꯝꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯏꯕꯦꯝꯃꯜꯁꯨ ꯂꯥꯞꯇꯛꯅ ꯊꯣꯏꯒꯤ ꯃꯑꯣꯡꯗꯨ ꯎꯔꯤꯕꯅꯤ꯫ ꯊꯣꯏ ꯇꯟꯅ ꯏꯕꯦꯝꯃꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯕꯦꯝꯃꯜꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯊꯣꯏ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯏꯕꯦꯝꯃꯜꯅ "ꯐꯝꯃꯨ ꯐꯝꯃꯨ." ꯊꯣꯏ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯈꯤꯇꯪ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯐꯤ ꯀꯞ ꯑꯅꯤꯁꯨ ꯋꯦꯇꯔ ꯑꯃꯅ ꯄꯨꯊꯣꯔꯛꯇꯨꯅ ꯇꯦꯕꯜꯗꯨꯗ ꯊꯝꯂꯛꯏ꯫ ꯏꯕꯦꯝꯃꯜꯅ "ꯀꯣꯐꯤ ꯊꯛꯎ." ꯊꯣꯏ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯏꯕꯦꯝꯃꯜꯅ ꯀꯣꯐꯤꯗꯨ ꯌꯥꯋꯨꯝ ꯑꯃꯈꯛ ꯊꯛꯂꯒ ꯊꯣꯏꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯊꯣꯏ, ꯊꯣꯏ ꯍꯥꯏꯕ?" ꯊꯣꯏ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ "ꯍꯣꯏ." "ꯑꯩꯅ ꯂꯥꯛꯂꯤꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯂꯕ꯭ꯔꯥ?" ꯊꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯈꯨꯝꯂꯛꯏ꯫ "ꯈꯪꯗꯦ." "ꯇꯁꯦꯡꯅ ꯈꯪꯗꯕ꯭ꯔꯥꯅꯦ?" ꯊꯣꯏ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ꯫ ꯏꯕꯦꯝꯃꯜꯅ "ꯌꯦꯡꯉꯣꯍꯦ, ꯑꯩ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ." ꯊꯣꯏ ꯏꯕꯦꯝꯃꯜꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯛꯏ꯫ "ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯁꯦꯡꯅꯁꯨ ꯍꯥꯏꯅꯤꯡꯗꯦ꯫ ꯌꯦꯡꯉꯨ, ꯕꯣꯕꯣꯛ ꯋꯥ ꯍꯥꯏꯒꯦ. ꯑꯩꯈꯣꯏ ꯊꯣꯏꯕ ꯊꯥꯅꯤꯜꯗꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯕꯅꯤ꯫ ꯑꯗꯨꯁꯨ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯃꯇꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ. ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤꯗꯅ. ꯅꯪꯅ ꯐꯖꯅ ꯍꯥꯏꯌꯨ, ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ. ꯅꯪ ꯑꯃꯒꯤꯗꯃꯛ ꯌꯨꯝ ꯑꯅꯤꯒꯤ ꯊꯥꯖꯕ ꯑꯁꯦ ꯀꯥꯏꯍꯟꯒꯅꯨ. ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯕꯗ
Nangna hena gyan taani khalli aiti. Bobokna hainingbudo sengna dum haibiyo. Aina hairise nangbu gyan tadrabrane. Taningi yum engkol sampati amata leite. Hayeng magi tungi phanabanine aina sillibase. Thoi ibemalda mamit lauthoktuna yengi ningsinglai taninna haikiba madi I punde tonganbane haibado. Thoi mikuptuda taninbu ningsingbagi changsu henkalakpagum tauki. Ibemalna nangi phanabani aina hairibase. Aina hana nangondasu haikrabani. Nang indene ha. Numit nini humnigi manungda mapamse thadoktuna zatnaba tauko. Nang thaninbusu tasengna nungsirabadi aina magi phanaba silleba sida nangsu yapam thuina. Ha, luhongbasina kairabasu nupi mayungi mina taninbu paratambikini. Thoibabu soonnindrabadi nang wakal munna khalluibema. Thoi masadu sauningbana lore phuk hagotuna ibemalda nganglai. Lanthung khara mi hobgidamak nasubu sel paba imungda inak perak khunbare yonthoke sira. Sel na phana yomduna thamlabasu macha nupido thanina kedongoida nungshiba ngamloi. Sel ga nungshiba ga chang onba kedongoida yaroi. Thaninbu namdana lohongkhrabasu macha nupido nongma natraga nongmadi soidana kapakani. Thaningi thamoida ai natana kanamatagi mafam leite. Thaninna yarabadi hongbiyu kaide. Aina mafamsida chatkrabasu thaninna lohongbasa kaidonungdasu yaroi. Mana yarabadi ai chatkrabasu kaide. Thoigi mataw aduda ibemaldi pungak ngakre. Mamit aniduna thoida chadokhay yenglaga makutuna mathabakta thamlaga hogolai. Ibemalna pai aina phajana haibada yadrabanina nang yengudana nang yenguko. Ibemal soli mafamdudagi tholaklaga lambi mapalda khamleba karduda tongkhatuna chatkre. Thoidi masadu sor phuina honduna lei. Chairduda amuk phamthaduna asawbudu mathanta phajannaba hotnari. Ngasai makai anidugi waridu marumda taduna leiriba thanin momo noktuna thoigi manakta changsilaktuna harai. Thank you. Thanil ubada thoi sauramba pumba khudakta mangkre. Thaninna homo thank you. Sorry, love you. Thoi ngakna thaninna yenglamlaga akoibada phamliba misingduna tabra haidana mangakto leithoktuna amuk yenglakhi. Thanin nokladuna thoigi makutto pairaga tablapna harai. Aigi homose khutnungshi ama. Thoi khangboi lakpoi pakhatna makutto phat lauthoi. Thanilna ado akoi thinu bije kamai tawne moshi hatokta yaroi. Film gi bet hanubiga do maleba yamna. Thaningi wahaiduda thoisu khangnoknoklai. Haisu haibane tasengna lohongba kairani na pakhatpane. Karigumba lohongbasina kairabadi Wendy gi mama mapasu tumina kasu leiroi. Thanin sor sangna hontoi. Aisu madu khangdaba nate. Adunane ngallingaida haidoknaba hairamlibado. Adubu tabidrabanina mathanta ikaijaba tabane. Ado nangsu senarakani ma khakta natiye. Thanilna adubudi nangsune. Aisu haipam khangdre. Tauriba irangse karino haiba. Tungda soidana akaiba lakane. Pumnamakshe nang aigi panthungi natabra. Madu oidunasu mi kayadi ikai phiru kumalani. Mi kaya amasu yeknaba amaga chap manare. Yare henjine khalano lao. Anidu coffee cap tudagi tholaktuna hostel tamna lai. Manung changlapagi lambiduda bulangau leptuna lerami. Matang asida
ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫